ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯐꯨꯜ ꯔꯤꯌꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯨꯡꯗ ꯁꯤꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯕ ꯕꯕꯥꯁꯤꯁꯨ ꯃꯥꯏꯕ ꯐꯥꯎꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯍꯤꯡꯂꯤꯉꯩꯗꯗꯤ ꯏꯃꯨꯡꯁꯦ ꯀꯌꯥ ꯋꯥꯔꯝꯗꯦ꯫ ꯃꯤꯒꯤ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯕ ꯆꯠꯂꯨꯔꯒ ꯑꯗꯨꯝ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯁꯤ ꯕꯕꯥꯅ ꯅꯝꯅ ꯑꯗꯨꯝ ꯄꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯉꯥꯁꯤꯁꯨ ꯈꯔ ꯇꯟꯒꯜꯂꯤ꯫ ꯁꯨꯔꯨꯔꯒꯁꯨ ꯅꯣꯝꯃꯨꯔꯒꯁꯨ ꯐꯪꯉꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯖꯨꯋꯥꯔ ꯁꯥꯟꯅꯊꯣꯛꯄ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯃꯁꯤ ꯅꯨꯄꯥ ꯉꯥꯛꯇ ꯂꯩꯕ ꯏꯃꯨꯡ ꯑꯣꯏꯕꯒꯤꯔꯁꯨ ꯈꯪꯗꯦ꯫ ꯑꯩꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗꯨꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯑꯗꯨꯝ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯩꯉꯣꯟꯗ ꯉꯥꯡꯕꯤ ꯆꯩꯕꯤꯕ ꯈꯣꯟꯊꯤ ꯆꯥꯐꯝꯁꯦ ꯑꯩꯅ ꯑꯗꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯥ ꯊꯥꯕꯗ ꯂꯩꯔꯨꯕꯅꯤꯅ ꯕꯕꯥꯅ ꯂꯩꯔꯤꯉꯩꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯃꯤꯅ ꯑꯗꯨꯝ ꯏꯖꯠ ꯁꯃꯥꯟ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯕꯕꯥꯁꯤ ꯃꯇꯝꯗꯨꯒꯤ ꯃꯥꯏꯕ ꯐꯥꯎꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯤꯅꯁꯨ ꯕꯕꯥꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯥꯏꯅ ꯕꯕꯥꯗ ꯄꯩꯁꯥ ꯈꯔ ꯄꯤꯌꯨ ꯅꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯍꯧꯖꯤꯛꯀꯤꯗꯤ ꯂꯩꯇꯦ, ꯑꯩ ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯂꯨꯈꯤꯒꯦ, ꯍꯜꯂꯛꯑꯒ ꯄꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯇꯥꯃꯣ ꯌꯥꯏꯁꯤꯅ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯕꯕꯥꯗ ꯍꯧꯖꯤꯛ ꯑꯗꯨꯝ ꯄꯤꯔꯝꯃꯨ ꯍꯥꯏꯗꯅ ꯒꯤ ꯍꯦꯛ ꯇꯥꯑꯝꯃꯤ꯫ ꯑꯩꯈꯣই ꯕꯕꯥꯗꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯛꯄꯒ ꯈꯪꯁꯟꯅꯗ ꯎꯁꯟꯅꯗꯕ ꯁꯥꯔꯒ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯊꯕꯛꯇꯣ ꯑꯗꯨꯝ ꯆꯠꯈꯤ꯫ ꯇꯥꯃꯣ ꯌꯥꯏꯗꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯄꯩꯁꯥ ꯍꯨꯕ, ꯕꯕꯥꯒꯤ ꯄꯩꯁꯥ ꯍꯨꯕꯁꯤ ꯌꯥꯝꯅ ꯀꯜꯂꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯒꯨꯝꯕꯒ ꯊꯅꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯕꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯈꯪꯕ ꯉꯝꯃꯝꯃꯤ꯫ ꯇꯥꯃꯣ ꯌꯥꯏꯗ ꯁꯣꯏꯗꯅ ꯍꯨꯔꯝꯃꯅꯤ ꯍꯥꯏꯕꯁꯤ꯫ ꯅꯨꯃꯤꯠꯇꯣ ꯕꯕꯥꯗꯤ ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯝꯕ ꯑꯃ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯌꯥꯏꯁꯤꯅ ꯖꯨꯋꯥꯔ ꯁꯥꯟꯅꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯗꯅ ꯕꯕꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯕꯕꯥꯒꯤ ꯀꯥꯗ ꯆꯪꯈꯤꯕꯗꯣ ꯑꯩꯗꯤ ꯎꯍꯧꯔꯝꯃꯤ꯫ ꯇꯥꯃꯣ ꯌꯥꯏꯅ ꯕꯕꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯀꯅꯥꯒꯤ ꯕꯕꯥꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗꯒꯤ ꯀꯩꯗꯒꯤ ꯑꯣꯠꯇꯅ ꯄꯩꯁꯥ ꯊꯤꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯑꯄꯪꯕ ꯃꯤ ꯅꯠꯇꯦꯗꯣ, ꯑꯗꯨꯅ ꯄꯩꯁꯥꯒꯁꯤꯗꯤ ꯃꯥꯒꯤ ꯀꯥꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 5 ꯆꯪꯗꯅ ꯊꯤꯔꯒꯁꯨ ꯇꯔꯥꯏ ꯐꯪꯒꯗꯕ ꯅꯠꯇꯦ꯫ ꯗꯗꯥ ꯑꯍꯜꯗꯨꯅꯗꯤ ꯎꯔꯕꯖꯥꯠꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯥꯏꯅ ꯇꯧꯔꯤꯕꯗꯣ꯫ ꯃꯗꯨꯗ ꯗꯗꯥ ꯑꯍꯜ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯚꯒꯋꯥꯟ ꯑꯣꯛꯇꯕ ꯇꯧꯅꯨꯅꯦ, ꯅꯪꯕꯨ ꯍꯣꯔꯦꯟ ꯕꯕꯥ ꯂꯥꯛꯑꯒ ꯑꯩꯈꯣꯏꯗ ꯇꯥꯏꯅꯔꯛꯀꯅꯤꯅꯦ꯫ ꯀꯣꯏꯅꯩ ꯅꯩꯈꯥꯏꯔꯨꯅꯨ, ꯃꯤꯒꯤ ꯂꯥꯏꯇꯤꯟꯒꯤ ꯑꯔꯨꯕ ꯀꯔꯤꯅꯣ ꯂꯩꯔꯝꯅꯤ, ꯁꯣꯛ ꯊꯦꯡꯉꯨꯅꯨ, ꯀꯔꯤꯁꯨ ꯐꯪꯉꯣꯏ ꯅꯪꯅ ꯊꯤꯔꯤꯕ ꯄꯩꯁꯥꯗꯨ꯫ ꯌꯦꯡꯉꯣ ꯕꯕꯥꯅ ꯂꯝ ꯑꯃ ꯆꯠꯄꯗ ꯃꯥꯒꯤ ꯑꯃꯟꯕ ꯈꯥꯎ ꯑꯃ ꯍꯦꯛ ꯄꯨꯏꯗꯅ, ꯃꯗꯨꯗ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯣꯏꯅ ꯌꯥꯎꯕꯅꯤ꯫ ꯁꯤꯗ ꯑꯃꯠꯇ ꯊꯅꯝꯕ ꯅꯠꯇꯦ꯫ ꯍꯨꯔꯥꯟꯕ ꯉꯥꯛꯇ ꯂꯩꯔꯕꯅꯤꯅ ꯏꯃꯨꯡꯁꯤ ꯑꯗꯨꯅ ꯀꯥꯟꯅꯔꯣꯏ꯫ ꯊꯤꯔꯨꯅꯨ, ꯑꯔꯨꯕ ꯄꯣꯠꯆꯩ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯊꯣꯔꯛꯑꯣ ꯍꯥꯏꯔꯝꯃꯒ ꯇꯥꯃꯣꯆꯧꯗꯤ ꯑꯗꯨꯝ ꯉꯥꯡꯉꯝꯃꯒ ꯊꯣꯛꯈꯤ꯫ ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯥꯏꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯪꯗ꯭ꯔꯤꯐꯥꯎ ꯊꯤꯈꯤꯗꯣꯏꯅꯤ ꯍꯥꯏꯗꯅ ꯑꯣꯠꯇꯅ ꯊꯤꯔꯛꯄꯗꯒꯤ ꯕꯕꯥꯒꯤ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯎꯄꯨ ꯑꯃꯒꯤ ꯁꯣ ꯑꯣꯏꯅ ꯇꯥꯃꯣ ꯌꯥꯏꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯎꯄꯨ ꯁꯣ ꯑꯗꯨ ꯇꯥꯃꯣ ꯌꯥꯏꯅ ꯂꯧꯔꯒ ꯎꯄꯨ ꯑꯗꯨ ꯁꯣ ꯍꯥꯡꯇꯣꯛꯑꯝꯃꯤ꯫ ꯎꯄꯨ ꯑꯗꯨ ꯍꯦꯛ ꯍꯥꯡꯇꯣꯛꯎꯕꯗꯒꯤ ꯑꯁꯣꯝꯗ ꯕꯕꯥꯗꯤ ꯃꯤꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗꯨ ꯃꯁꯥꯗ ꯀꯥꯏꯔꯝꯃꯤ꯫ ꯍꯥꯏꯗꯤ ꯕꯕꯥꯒꯤ ꯃꯁꯥꯗ ꯎꯄꯨ ꯑꯗꯨ ꯍꯥꯡꯇꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯃꯥꯜꯂꯤ꯫ ꯇꯥꯃꯣ ꯌꯥꯏꯅ ꯎꯄꯨ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯁꯨꯝ ꯑꯣꯠꯇꯅ ꯊꯤꯔꯛꯄꯗ ꯂꯪ ꯑꯍꯤꯡꯕ ꯑꯃꯨꯕ ꯑꯃꯅ ꯆꯦꯟꯅ ꯄꯣꯠꯁꯛ ꯑꯃ ꯃꯇꯨꯝ ꯇꯥꯔꯒ ꯌꯦꯠꯁꯤꯜꯂꯒ ꯂꯩꯔꯝꯕ ꯑꯃ ꯇꯥꯃꯣ ꯌꯥꯏꯅ ꯂꯧꯊꯣꯛꯑꯒ ꯃꯗꯨ ꯂꯣꯏꯅ ꯍꯥꯡꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯨꯕꯗꯒꯤ ꯑꯉꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃꯅ ꯍꯨꯝꯖꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯌꯨꯝ ꯑꯁꯤ ꯍꯦꯛꯇ ꯅꯤꯛꯂꯛꯈꯤ꯫ ꯑꯗꯨꯒ ꯄꯣꯠ ꯆꯩꯒꯁꯤ ꯃꯈꯥꯗ ꯒꯣꯡ ꯑꯣꯟꯊꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯄꯥꯈꯠꯇꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯅꯔꯝꯃꯤ꯫ ꯇꯥꯃꯣ ꯌꯥꯏꯗꯤ ꯃꯗꯨꯒ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯄꯩꯁꯥꯕꯨ ꯐꯪꯉꯒꯗꯤ ꯍꯥꯏꯗꯅ ꯃꯥꯗꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯎꯄꯨꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯝꯃꯤꯕ ꯑꯔꯨꯕ ꯕꯕꯥꯒꯤ ꯂꯥꯏꯇꯤꯟꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯑꯃꯃꯨꯛ ꯍꯥꯡꯇꯣꯛ ꯑꯃꯃꯨꯛ ꯂꯧꯊꯣꯛ ꯇꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯑꯗꯨꯝ ꯂꯩ꯫ ꯀꯣꯟꯅꯗꯤ ꯇꯥꯃꯣꯆꯧꯅ ꯏꯃꯨꯡꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯈꯪꯕꯗꯒꯤ ꯕꯕꯥꯒꯤ ꯀꯥꯗ ꯆꯪꯗꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯎꯄꯨ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯇꯥꯃꯣ ꯌꯥꯏꯅ ꯁꯂꯥꯛ ꯁꯥꯔꯝꯕꯗꯒꯤ ꯇꯥꯃꯣꯆꯧꯁꯦ ꯃꯁꯥꯗ ꯄꯥꯈꯠꯈꯤꯗꯅ "ꯀꯔꯤꯅꯣ ꯚꯒꯋꯥꯟ ꯅꯪꯅ ꯇꯧꯔꯤꯗꯨꯗꯤ" ꯍꯥꯏꯗꯅ ꯇꯥꯃꯣ ꯌꯥꯏꯁꯦ ꯇꯥꯃꯣꯆꯧꯅ ꯃꯁꯥꯗꯨ ꯆꯞꯈꯠꯂꯒ ꯁꯨꯃꯥꯡꯗ ꯁꯣ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯊꯤꯅ ꯉꯥꯡꯉꯝꯃꯤ, "ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯁꯥꯏ ꯀꯩ ꯍꯥꯏꯔꯝꯒꯦ?
ꯕꯕꯥꯒꯤ ꯀꯥꯗ ꯆꯪꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯗꯣ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯂꯤꯆꯩꯗꯤ ꯀꯗꯥꯏꯅꯣ ꯃꯁꯤ ꯀꯟꯊꯠꯂꯒꯦ ꯍꯥꯏꯗꯅ ꯇꯥꯃꯣꯆꯧꯅ ꯇꯥꯃꯣ ꯌꯥꯏꯗ ꯐꯨꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯇꯥꯃꯣꯆꯧꯕꯨ ꯃꯈꯨꯠ ꯐꯥꯔꯒ ꯈꯥꯝꯃꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯕꯕꯥꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯐꯩꯖꯣꯝ ꯇꯥꯈꯠꯂꯒ ꯆꯦꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯂꯤꯆꯩ ꯑꯆꯧꯕ ꯑꯃ ꯑꯗꯥꯏꯗꯒꯤ ꯈꯨꯟꯀꯠꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯤꯗꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯅ ꯇꯥꯃꯣꯆꯧ ꯇꯥꯃꯣ ꯌꯥꯏ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯕꯕꯥꯅ ꯂꯤꯆꯩꯗꯨꯅ ꯃꯊꯪ ꯁꯥꯟꯗꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯃꯥꯏꯅ ꯕꯕꯥꯅ ꯐꯨꯔꯛꯄꯗꯒꯤ ꯇꯥꯃꯣꯆꯧꯗꯤ ꯑꯔꯣꯏꯕꯤꯗ ꯁꯥꯎꯅꯤꯡꯉꯨꯔꯕꯖꯥꯠꯅꯤ꯫ ꯕꯕꯥꯒꯤ ꯃꯈꯨꯠꯇꯒꯤ ꯂꯤꯆꯩꯗꯨ ꯑꯃꯨꯛ ꯇꯥꯞ ꯂꯥꯎꯅ ꯃꯨꯜꯂꯒ ꯇꯥꯃꯣ ꯌꯥꯏꯗ ꯑꯃꯨꯛ ꯕꯣꯞ ꯕꯣꯞ ꯀꯟꯁꯤꯜꯂꯝꯃꯤ꯫ ꯇꯥꯃꯣ ꯌꯥꯏꯁꯨ ꯇꯥꯃꯣꯆꯧꯗ ꯈꯨꯠ ꯍꯜꯂꯛꯇꯨꯅ ꯍꯦꯛꯇ ꯅꯨꯃꯤꯠꯇꯣ ꯀꯨꯝꯍꯩ ꯑꯃꯅꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯕꯥꯅꯤ ꯅꯝꯅꯔꯛꯏꯕꯁꯤ ꯕꯕꯥꯒ ꯑꯩꯒꯅꯁꯨ ꯃꯕꯥꯅꯤꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯣꯟꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯌꯥꯝꯅ ꯋꯥꯅ ꯈꯟꯅꯔꯤꯕꯗꯨ ꯈꯥꯝꯇꯣꯛꯑꯕ ꯃꯇꯨꯡ ꯇꯥꯃꯣ ꯌꯥꯏꯅ ꯁꯥꯎꯗꯅ ꯌꯨꯝꯗ ꯍꯟꯖꯜꯂꯛꯑꯣꯏ ꯍꯥꯏꯗꯅ ꯁꯥꯎꯔꯒ ꯃꯥꯗꯤ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯕꯕꯥꯁꯨ ꯈꯟꯅꯕ ꯈꯥꯝꯇꯣꯛꯑꯝꯃꯒ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯑꯣꯏꯔꯝꯃꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯗꯤ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯂꯩꯔꯤꯉꯩ ꯕꯕꯥꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯔꯨꯡ ꯁꯣꯟꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯕꯥꯁꯤ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯪꯒꯣꯟ ꯙꯔꯤꯗ ꯄꯗ꯭ꯔꯥꯛ ꯂꯥꯎꯅ ꯐꯝꯗꯔꯒ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯥ ꯅꯈꯣꯏꯁꯦ ꯀꯥ ꯑꯃꯗꯤ ꯍꯦꯜꯂꯦꯗꯀꯣ꯫ ꯅꯈꯣꯏꯅ ꯁꯨꯔꯤ ꯇꯥꯜꯂꯤꯕ ꯃꯔꯛ ꯑꯗꯨꯗ ꯏꯄꯥꯅꯁꯨ ꯑꯗꯨꯝ ꯅꯈꯣꯏꯒꯤ ꯐꯅꯗꯤ ꯌꯦꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯐꯥꯎ ꯅꯈꯣꯏꯁꯦ ꯄꯦꯜꯂꯛꯇ꯭ꯔꯕ ꯀꯔꯤꯅꯣꯃ ꯇꯧꯔꯦ꯫ ꯆꯠꯈ꯭ꯔꯣ, ꯅꯈꯣꯏ ꯂꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯑꯃꯠꯇ ꯂꯩꯕꯤꯔꯅꯨ꯫ ꯅꯣꯏꯒꯨꯝꯕꯁꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯔꯨꯕ ꯆꯍꯤꯒꯤ ꯑꯃꯥꯡꯕ ꯉꯥꯛꯇ ꯑꯣꯏꯔꯛꯀꯗꯣꯔꯦ꯫ ꯆꯠꯈ꯭ꯔꯣ ꯅꯈꯣꯏꯒꯤ ꯊꯣꯛꯄ" ꯍꯥꯏꯔꯛꯏ꯫ ꯇꯥꯃꯣꯆꯧꯗꯤ ꯁꯥꯎꯗꯅ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯗꯨꯗ ꯑꯩꯅ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯒ ꯕꯕꯥꯗ ꯇꯞꯅ ꯏꯪꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯕꯕꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯇꯥꯏꯅꯔꯛꯏꯗꯤ? ꯕꯕꯥꯒꯤ ꯀꯥꯗ ꯇꯥꯃꯣꯆꯧꯒ ꯑꯩꯈꯣꯏꯗꯤ ꯆꯪꯗꯦ꯫ ꯇꯥꯃꯣ ꯌꯥꯏꯅ ꯆꯪꯉꯒ ꯇꯧꯕ ꯉꯥꯛꯇꯅꯤ꯫ ꯉꯁꯥꯏ ꯇꯥꯃꯣ ꯌꯥꯏꯅ ꯕꯕꯥꯗ ꯄꯩꯁꯥ ꯄꯤꯌꯨ ꯅꯤꯔꯝꯕꯗꯨ ꯃꯗꯨꯗꯒꯤ ꯕꯕꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯥꯃꯣ ꯌꯥꯏꯅ ꯕꯕꯥꯒꯤ ꯀꯥꯗ ꯆꯪꯉꯒ ꯑꯣꯠꯈꯥꯏꯕ ꯍꯧꯔꯛꯈ꯭ꯔꯕꯅꯤ꯫ ꯇꯥꯃꯣꯆꯧꯅꯗꯤ ꯇꯧꯒꯅꯨ ꯕꯕꯥ ꯍꯜꯂꯛꯑꯒ, ꯈꯪꯉꯒꯗꯤ ꯁꯥꯎꯒꯅꯤ ꯍꯥꯏꯗꯅ ꯐꯅꯌꯥꯝꯗꯤ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯥꯏꯅ ꯇꯥꯗꯦ꯫ ꯕꯕꯥꯒꯤ ꯀꯥ ꯑꯁꯤꯗ ꯃꯥ ꯃꯇꯣꯝꯗꯅꯤ ꯆꯪꯉꯤꯗꯣ" ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ, "ꯈꯪꯉꯤ ꯌꯥꯔꯦ ꯏꯄꯥ, ꯂꯣꯏꯅ ꯈꯪꯂꯦ꯫ ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯅꯨ꯫ ꯂꯨꯈ꯭ꯔꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛꯇ ꯍꯥꯡꯇꯣꯛ ꯍꯥꯡꯖꯤꯟ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕ꯫ ꯑꯩꯗꯤ ꯃꯤꯒꯤ ꯑꯔꯨꯕ ꯂꯥꯏꯅꯤ ꯈꯣꯏꯔꯝꯃꯤꯗꯣ꯫ ꯅꯈꯣꯏꯅ ꯑꯁꯣꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯅꯤꯅ ꯑꯩꯗꯤ ꯑꯥꯗ ꯂꯥꯏ ꯈꯣꯏꯔꯝꯕꯗꯣ ꯌꯥꯗ꯭ꯔꯦ, ꯑꯗꯨꯝ ꯀꯥꯏꯔꯦ꯫ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯗ꯭ꯔꯣ ꯌꯥꯔꯤꯕ ꯃꯈꯩ ꯎꯄꯨ ꯑꯁꯤ ꯍꯥꯡꯇꯣꯛꯀꯅꯨ ꯍꯥꯏꯗꯅ? ꯁꯣ ꯑꯗꯨꯁꯨ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯂꯣꯟꯁꯤꯜꯂꯝꯕꯅꯤ꯫ ꯀꯃꯥꯏꯅꯕꯨ ꯊꯦꯡꯅꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯑꯁꯤꯡꯕ ꯑꯃꯅ ꯂꯣꯠꯂꯝꯕ ꯄꯣꯠ ꯍꯨꯔꯥꯟꯕ ꯑꯃꯅ ꯂꯥꯏꯅ ꯈꯪꯉꯤ ꯍꯥꯏꯗꯨꯅꯤ꯫ ꯉꯁꯥꯏ ꯎꯄꯨꯗꯣ ꯍꯥꯡꯇꯣꯔꯛꯄꯗ ꯏꯃꯨꯡ ꯑꯁꯤꯗꯗꯤ ꯀꯔꯤꯗꯤ ꯇꯧꯔꯛꯈꯤ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ, "ꯕꯕꯥ, ꯑꯉꯛꯄꯅꯤ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯛꯈꯤꯕꯗꯨ꯫ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯅ ꯁꯥꯐꯨ ꯀꯟꯅ ꯍꯨꯝꯖꯤꯜꯂꯛꯄꯗꯧꯅ ꯌꯨꯝ ꯑꯁꯤ ꯃꯊꯪꯒ ꯑꯣꯜꯂꯛꯏ꯫ ꯑꯗꯨ ꯕꯕꯥ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯨꯕꯣ?" ꯎꯄꯨ ꯑꯁꯤ ꯍꯥꯡꯇꯣꯛꯄꯒ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ, "ꯅꯈꯣꯏ ꯂꯣꯏꯅ ꯁꯤꯖꯕ ꯇꯥꯕꯅꯤ, ꯑꯩꯅ ꯇꯧꯅꯨ ꯍꯥꯏꯕꯗ ꯇꯥꯗ꯭ꯔꯕꯅꯤꯅ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯚꯒꯕꯥꯟꯁꯤ ꯃꯁꯤ ꯀꯃꯥꯏꯅ ꯉꯥꯡꯅꯒꯅꯤ? ꯑꯩꯁꯨ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯦ, ꯅꯈꯣꯏ ꯃꯌꯥꯝꯒ ꯑꯩꯒ ꯁꯨꯃꯥꯏꯅ ꯀꯌꯥꯃꯨꯛ ꯀꯨꯏꯅ ꯈꯟꯅ ꯆꯩꯅꯕ ꯇꯧꯔꯒ ꯂꯩꯈꯤꯗꯣꯔꯤꯒꯦ? ꯏꯄꯥꯅ ꯅꯈꯣꯏꯒꯤ ꯁꯤꯟꯐꯝ ꯑꯃꯃꯝ ꯂꯣꯏꯅ ꯄꯤꯗꯕꯁꯨ ꯅꯠꯇꯦ꯫ ꯅꯈꯣꯏ ꯃꯉꯥꯃꯛ ꯂꯣꯏꯅ ꯇꯜꯂꯤ, ꯁꯨꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯀꯔꯤꯃꯇ ꯀꯥꯟꯅꯗꯦ꯫ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩ ꯅꯈꯣꯏꯒꯤ ꯈꯟꯕꯗ" ꯍꯥꯏꯗꯅ ꯕꯕꯥꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯎꯪꯉꯒ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯆꯍꯤꯁꯦ 90ꯃꯨꯛꯇꯤ ꯁꯨꯔꯝꯃꯅꯤ꯫ ꯑꯗꯨꯝꯅ ꯎꯄꯨ ꯑꯗꯨ ꯇꯥꯃꯣ ꯌꯥꯏꯅ ꯍꯥꯡꯇꯣꯛꯎꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯏꯃꯨꯡꯁꯦ ꯇꯝꯅꯕꯗ ꯑꯩꯈꯣꯏꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯉꯝꯗꯦ꯫ ꯇꯨꯝꯃꯤꯉꯩ ꯃꯁꯛ ꯎꯗꯕ ꯑꯃꯅ ꯀꯥꯡꯈꯟꯁꯦ ꯁꯠ ꯂꯥꯎꯅ ꯍꯥꯏꯗꯣꯔꯛꯑꯒ ꯊꯕꯥꯛ ꯑꯁꯤꯗ ꯒꯤꯠ ꯍꯦꯛ ꯅꯝꯃꯛꯄ꯫ ꯅꯨꯃꯤꯗꯥꯡ ꯌꯨꯝꯒꯤ ꯃꯄꯥꯟ ꯊꯣꯛꯏ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯍꯦꯛꯇ ꯊꯦꯡꯅꯕ꯫ ꯑꯁꯨꯝꯅ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯃꯗꯨ ꯑꯩꯅ ꯈꯟꯕꯗ ꯕꯕꯥꯅ ꯊꯑꯣꯏꯒꯤ ꯇꯧꯍꯟꯕ ꯃꯥꯜꯂꯤ꯫ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯅꯕ꯫ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯃꯇꯧ ꯀꯌꯥꯗꯨ ꯕꯕꯥꯅ ꯃꯥꯏꯕ ꯑꯣꯏꯔꯝꯕꯒꯤ ꯀꯌꯥꯕꯨ ꯈꯟꯖꯜꯂꯨꯗ꯭ꯔꯕꯅꯤ꯫ ꯑꯇꯣꯞꯄ ꯏꯃꯨꯡꯗꯒ ꯑꯗꯨꯝꯅ ꯇꯧꯔꯝꯃꯕꯗꯤ ꯀꯨꯝꯍꯩ ꯑꯃ ꯇꯥꯗꯣꯔꯤꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯈꯣই ꯕꯕꯥꯁꯦ ꯁꯥꯎꯗꯅ ꯊꯣꯡꯒꯥꯟꯗꯒꯤ ꯆꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯒꯦ ꯍꯪꯉꯨꯕꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯃꯥꯒꯤ ꯂꯩꯇꯗꯅ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯄꯩꯁꯥ ꯁꯤꯡꯅꯤ ꯈꯪꯗꯕ ꯃꯤꯁꯤꯡ ꯑꯁꯦ ꯃꯑꯣꯡ ꯑꯃꯅꯤ꯫ ꯐꯩ, ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ" ꯍꯥꯏꯗꯅ ꯕꯕꯥꯁꯦ ꯉꯥꯡꯗꯅ ꯃꯪꯒꯣꯟꯗ ꯐꯛ ꯑꯃ ꯊꯥꯔꯤꯕꯗꯨ ꯃꯗꯨꯗ ꯍꯤꯞꯊꯔꯝꯃꯤ꯫ ꯑꯩꯈꯣꯏꯅꯁꯨ, "ꯕꯕꯥ, ꯀꯅꯥꯅꯣ ꯄꯩꯁꯥ ꯄꯨꯈ꯭ꯔꯒ ꯁꯤꯡꯉꯛꯇ꯭ꯔꯤꯕꯗꯣ? ꯑꯩꯈꯣꯏ ꯊꯧꯕꯤꯔꯨꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ,
Huranba nakhoi da aina pesa thauba chalhandoriba. Yare aigi thokpa dum thaujarage. Yengma aigi tauba ngambasi. Hera ai maiba pisakni kaino. Asumna babasi masina murung yamna saurami. Numitogi nokhe nganbaga de ngakpani. Akoigi lekaigi lawam saba ahal ama lay. Hojiki ahal sina wairami babadagi pesa purami si. Ahando ayuk anganba mi tumba hogwannaraktringaida. Akoigida laga babada mana pukiba pesado loina singtuame. Aduga ahal adu masada yamna kina babada salage hairamaga. Hatu adum sadki. Kona babana sumna hairami. Aina haidra tongno ingunda singnarakanu haidana. Hojikti maso aigi gunse kara khangba hawra amani. Angang sa tumba hogwanaro ngasidi insang ahawba masasi. Bagawan ipanangi pesa pirage lao haidana. Tamoyay si babana kauthoga pesa pibirami. Ako'y silina watay gisu pesa kara piyo ni bada. Babana piramdi. Nako'y di insang ahawba sa durasidi. Pesa layte hayrakhi. Maduday na sumna hayrami. Baba puba sa iba so tamoyay dada babana puba sa iba tawi. Luna tawa so ko'y tamoyay dana hina tawi. Adumay na taw nuko mama tomda natin na sa pasi. Aduna sarok na batawag sin ganun ko hayrami. Maduda babana wawa noktore. Aduga sumna kumay. Nako'y pasayam na pamaga na ipadong na maing pa ulagero. Aduga lay sanaraga mingondagi. Paisa hugero hayda na pagitawre. Babana adum na hayrak paduda tamoyay da huba hayba wahi aduma. Yaurabani na imungda sangge tawrambado. Amuk handalaga munnaga tarami. Ay namu baba lay sanaraga mingondagi. Paisa huba yabra na ulway da bawado ngangano. Nahana du yaramaga di babana nga tawramdri karigino. Adumay na tawramu yadro. Ako'y sila kay kulasida pesayam na paiba miya bado oina bahayrami. Babana mo sumna kumay. Kadawagi yaro'y butagi pesabaw pubayay. Migi insang ahaw baga sa sakum maduda. Sana ba thang torok pada tengkoy kato pahalaga. Yung masida purahan bayay. Ado ako'y migi lisay di karati sa duribani. Adumay na tawrurabadi. Karigino haybada masak bujada bagiwani. Adumay na sumtoy na imong nga madatawrurabadi. Imong imiyoy sing aduna sumchina but aduda kan naba heklangakpada. Ako'y da dumteng banduribani. Mina buta purakpada ako'y da wina yamna nakrabazani. Aduna madugo matabag to tawba yati. But adudagi pasa puro baso singdaba yati. Ako'y na hek singagdrabadi loire muktabo. Nako'y nayama bagaba na ipada tawba maraydo. Adudagi hendoribani puna pasa tawrakpasi. Matayam na sabat habagni. Adumay na tawba misu kuy na supunsigandi. Maram haybabu ako'y namigi layzida. Paisa tungsan jaraga thamjabado but thajanduna. Huwal lurabadi mido na thamoy soktana. Kap to na layning thawda kalabadi. But sanaba lay sanaba misi hekta punsigandi. Ngayaki nungay jaraba so apabaway gandi. Aduna ni tahoyba thabak nati hayribasi hayrei. Babagi wado tamoyada mamit ka kuptabi makay. Matintaba makay munna targa layriponi. Masaktuga ako'y di matawa duga nokningba masukpo ami. Aroy baday na babada mo sumna hangami. Ado bababutagi pesa pururaga. Pesaway na muk singdoy ra butubo. Purut kalit pro moy di pesado kadayda muk tamdoy ba. Masukso ude hayda niya buti hayrami. Ay nadom na hayro badagi babasi nopi tawraga. Asum na kumay. Apang manoy na kangoy. Butagi pesa pururaga pesa sing bahay badi. Pesaway na singgada ba na wahi giwani. But mukpangbalay pote khangdaba mina pungkida kibagi wani. Sentaw tijara so busi yamna pangi. Yengmo ipahigi munna taw. Nako'y so maibagi masa naktani. Aduna namin amay singaw na ba ipahirangge. Moy daw na pesaga saksan na to'y si. Samna hayrabada nung butumba ngambro. Ngamdeda na ako'y na mako'y dahay to'y si. Nung nga sinahek tumdirpaw na kugi pesado. Ako'y napukigi. Nung nga sinahek tumbaga nang pesado pigi haydana. Turen pukri ising may pamapamada. Lewa tawdo na nung nga do suwalaga. Ising nga do da buto gayana bagi makapona. Nung nga do ising dalang tadoy pa. Ay nahalki ba doon nung do di tumba na ida ba po sa kuway pa nina. Ado mising manung da layla niya do na buto na. Ado na buto na nung do tumdri hayda na. Ako'y na hayri kay mako'y na induri pa ni. Marag taga mako'y na sagi take hayra pa da. Tadaog dra ba di maduso numidang tumba yaro'y duri pa ni. Aduna ni mako'y masinjak tambada. Ahing dalay sana ba but sana ba mina. Ahing nongyay da mapitong da ng tagoy saraga. Yak dalera mi hayri pa si. Yare masigi wari si tuwa si nako'y na sinanaw mga amag.
ꯕꯨꯠ ꯁꯥꯟꯅꯒꯤ ꯑꯃꯨꯛ ꯇꯥꯛꯂꯛꯀꯅꯤ. ꯏꯄꯥꯅ ꯐꯥꯒꯤ ꯁꯨꯝ ꯇꯧꯕꯅꯤ. ꯑꯣꯏꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ. ꯌꯥꯔꯦꯁꯦ ꯏꯄꯥ, ꯉꯥꯗꯣ ꯂꯩꯔꯒꯦ ꯅꯈꯣꯏꯅ ꯂꯩꯕ ꯍꯩꯔꯣꯏ. ꯅꯁꯥ ꯅꯁꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯖꯔꯨꯔꯣ ꯍꯥꯏꯔꯛꯏ. ꯑꯗꯨꯒ ꯁꯣꯝꯗꯗꯤ ꯇꯥꯃꯣ ꯌꯥꯏꯗꯤ ꯕꯕꯥꯅ ꯍꯧꯖꯤꯛ ꯁꯥꯔꯛꯈꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯃꯥꯗꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯁꯟꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯍꯧꯔꯝꯃꯤ. ꯑꯩꯈꯣꯏꯗꯤ ꯕꯕꯥꯒꯤ ꯋꯥꯔꯤꯗꯨ ꯁꯨꯝ ꯇꯥꯕꯒꯤ ꯋꯥꯅꯤ, ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯈꯟꯇꯣꯛꯑꯝꯃꯤ. ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯥꯏꯗꯤ ꯕꯕꯥꯅ ꯍꯥꯏꯕꯒ ꯏꯟꯁꯟꯅꯕ ꯍꯧꯔꯛꯈꯤ. ꯕꯕꯥꯅ ꯊꯕꯛ ꯑꯃꯒ ꯁꯤꯟꯅꯔꯝꯕꯁꯤ ꯃꯥ ꯇꯧꯒꯦ ꯀꯥꯏꯅ ꯑꯩꯈꯣꯏ ꯌꯥꯎꯍꯟꯗꯕꯤ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯐꯔꯝꯃꯤ. ꯑꯗꯨꯝꯅ ꯇꯥꯃꯣ ꯌꯥꯏꯅ ꯇꯧꯔꯤꯕꯗꯨꯒꯤ ꯃꯔꯝꯗꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯑꯣꯏꯔꯝꯗꯦ. ꯕꯕꯥꯅ ꯅꯍꯥꯟ ꯂꯤꯔꯛꯈꯤꯕ ꯕꯨꯠ ꯁꯥꯟꯅꯕꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯕꯕꯥꯗ ꯇꯥꯃꯣ ꯌꯥꯏꯅ ꯑꯗꯨꯒꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯃꯥꯏꯅ ꯕꯨꯠ ꯁꯥꯟꯅꯒꯗꯒꯦ ꯍꯥꯏꯗꯅ ꯍꯪꯕ ꯇꯛꯄ ꯍꯧꯔꯝꯃꯤ. ꯕꯕꯥꯅꯁꯨ ꯑꯄꯪꯕ ꯍꯥꯏꯗꯅ ꯊꯤꯅ ꯊꯤꯅ ꯆꯩꯕꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯁꯨꯝ ꯕꯕꯥꯅ ꯍꯥꯏꯕ ꯏꯜꯂꯛꯄꯗꯒꯤ ꯃꯥꯒꯤ ꯍꯥꯟꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯝꯕꯗꯨ ꯇꯣꯛꯂꯛꯄ, ꯑꯑꯣꯟꯕ ꯃꯇꯧ ꯈꯔ ꯕꯕꯥꯅ ꯁꯨꯝ ꯎꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 5 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯣꯍꯜ ꯂꯍꯦꯟ ꯑꯣꯏꯅ ꯕꯕꯥꯅ ꯇꯥꯃꯣ ꯌꯥꯏꯁꯤꯗ ꯃꯥꯏꯕꯒꯤ ꯑꯣꯏꯕ ꯁꯤꯟꯐꯝꯁꯦ ꯈꯔ ꯈꯔ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯍꯧꯔꯝꯃꯤ. ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯝꯕ ꯆꯠꯄꯗꯁꯨ ꯕꯕꯥꯅ ꯇꯥꯃꯣ ꯌꯥꯏꯁꯦ ꯑꯗꯨꯝ ꯄꯨꯕꯤꯔꯝꯃꯤ. ꯑꯗꯨꯝꯅ ꯁꯤꯟꯐꯝ ꯑꯗꯨꯗ ꯈꯣꯡꯗꯥꯔꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯥꯏꯁꯦ ꯃꯁꯥꯗ ꯌꯥꯝꯅ ꯂꯦꯝꯊꯣꯔꯛꯄ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ. ꯍꯥꯟꯅ ꯃꯥꯒꯤ ꯂꯦꯡꯉꯥꯎ ꯊꯤꯡꯉꯥꯎ ꯃꯐꯝ ꯃꯔꯥꯡ ꯑꯃ ꯈꯪꯉꯝꯗꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯧꯔꯛꯈꯤ. ꯃꯗꯨꯗ ꯕꯕꯥꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯑꯩꯗꯤ ꯌꯥꯝꯅꯕꯨ ꯄꯪꯉꯨꯔꯦ, ꯅꯍꯥꯟꯈꯩ ꯏꯆꯥꯅꯨꯄꯥ ꯚꯒꯕꯥꯟꯒꯤ ꯁꯤꯟꯐꯝꯁꯤꯗꯤ ꯃꯄꯥꯒꯤ ꯁꯤꯟꯐꯝꯁꯤ ꯑꯣꯏꯔꯝꯃꯦꯗꯅ. ꯑꯁꯨꯝꯅ ꯕꯕꯥꯅ ꯇꯥꯃꯣ ꯌꯥꯏꯁꯦ ꯂꯛꯅ ꯂꯛꯅꯗꯨꯅ ꯊꯥꯒꯠꯄꯤꯔꯝꯃꯤ. ꯃꯇꯧ ꯑꯁꯨꯝꯅ ꯏꯃꯨꯡꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯝꯕꯒꯤ ꯍꯧꯅꯕꯤ ꯈꯔ ꯈꯟꯅ ꯈꯔ ꯁꯥꯎꯅ ꯑꯃꯨꯛꯁꯨ ꯍꯦꯛ ꯅꯣꯛꯃꯤꯟꯅ ꯇꯧꯗꯨꯅ ꯁꯨꯝ ꯍꯧꯔꯛꯄꯅ ꯃꯇꯝꯅ ꯁꯨꯝ ꯄꯨꯔꯛꯄꯗꯒꯤ ꯇꯥꯃꯣꯆꯧꯁꯨ ꯅꯨꯄꯤ ꯊꯤꯔꯛꯑꯝꯃꯤ. ꯑꯗꯨꯒ ꯕꯕꯥꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯝꯃꯤ. ꯑꯗꯨꯅ ꯕꯕꯥꯗꯤ ꯃꯤꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯃꯤꯒꯤꯗ ꯆꯠꯂꯒ ꯈꯣꯏꯔꯝꯕ ꯆꯠꯄ ꯉꯝꯃꯝꯗꯦ. ꯌꯨꯝ ꯑꯁꯤꯗꯕꯨꯗꯤ ꯂꯥꯛꯑꯒ ꯑꯗꯨꯝ ꯕꯕꯥꯅ ꯈꯣꯏꯔꯝꯕꯤꯔꯝꯃꯤ. ꯇꯥꯃꯣꯆꯧꯁꯨ ꯋꯥꯔꯤꯒꯤ ꯋꯥꯅꯤ. ꯃꯇꯝ ꯈꯔ ꯕꯕꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯒ ꯇꯜꯂꯛꯑꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯍꯧꯅꯕꯤꯗꯨ ꯑꯗꯨꯗ ꯑꯗꯨꯝ ꯍꯟꯖꯜꯂꯝꯃꯤ. ꯀꯩꯅꯕꯨ ꯃꯌꯦꯛ ꯃꯥꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅꯤ. ꯕꯕꯥꯁꯨ ꯑꯍꯟ ꯁꯨꯝ ꯑꯣꯏꯁꯜꯂꯛꯄꯗꯒꯤ ꯃꯥꯒꯤ ꯃꯥꯏꯕꯒꯤ ꯊꯧꯔꯝ ꯑꯃꯠꯇ ꯄꯥꯡꯕ ꯉꯝꯃꯝꯈꯤꯗꯦ. ꯕꯕꯥꯅ ꯅꯥꯈꯤꯕꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯅꯕꯨ ꯑꯣꯏꯔꯣ, ꯕꯕꯥꯕꯨ ꯃꯁꯛ ꯈꯪꯕꯤꯕ ꯃꯤꯅꯕꯨ ꯑꯣꯏꯔꯣ, ꯕꯕꯥꯁꯦ ꯁꯤꯈꯤꯅꯤ ꯈꯟꯕꯗ ꯄꯥꯝꯃꯨꯅꯔꯝꯃꯤ. ꯅꯣꯡꯃꯗꯤ ꯕꯕꯥꯅ ꯇꯥꯃꯣꯆꯧꯁꯦ ꯃꯥꯒꯤ ꯀꯥꯗ ꯀꯧꯁꯤꯜꯂꯒ ꯇꯥꯃꯣꯆꯧꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯌꯦꯡꯉꯣ ꯏꯄꯥ, ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯏꯄꯥꯗꯤ ꯃꯇꯝ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ, ꯑꯗꯨꯅ ꯏꯄꯥꯅ ꯅꯪꯉꯣꯟꯗ ꯑꯔꯨꯕ ꯄꯣꯠꯁꯛ ꯈꯔ ꯁꯤꯟꯅꯔꯝꯒꯦ. ꯅꯪꯅ ꯏꯃꯨꯡ ꯑꯁꯦ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯏꯃꯧꯒ ꯅꯪꯒꯅ ꯌꯨꯝꯁꯦ ꯐꯖꯅ ꯄꯥꯜꯍꯧꯔꯣ. ꯅꯆꯤꯟ ꯅꯅꯥꯎ ꯑꯇꯩꯁꯤꯡ ꯑꯁꯤꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯠꯇ ꯊꯤꯅꯗ꯭ꯔꯤꯕꯅꯤ. ꯏꯄꯥꯅꯁꯨ ꯃꯗꯨ ꯅꯪꯍꯧꯗ꯭ꯔꯦ. ꯃꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯍꯧꯕ. ꯑꯗꯨꯅ ꯏꯄꯥꯅ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯁꯤꯟꯅꯔꯝꯃꯒꯦ. ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯅꯪ ꯃꯨꯟꯅ ꯇꯥꯎ. ꯏꯄꯥꯅ ꯃꯇꯝ ꯑꯗꯨꯗ ꯁꯤꯖꯤꯟꯅꯔꯝꯕ ꯂꯥꯏꯔꯝ ꯇꯤꯜꯂꯝꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯁꯤ ꯅꯪꯅ ꯐꯖꯅ ꯁꯦꯟꯅꯔꯒ ꯊꯝꯖꯜꯂꯨ. ꯃꯆꯤꯟ ꯅꯅꯥꯎ ꯑꯇꯣꯝꯕ ꯑꯩꯈꯣꯏ ꯚꯒꯕꯥꯟꯗꯗꯤ ꯁꯤꯟꯅꯊꯣꯛꯀꯅꯨ. ꯏꯄꯥꯅ ꯃꯥꯒꯤ ꯑꯣꯏꯕ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯕ ꯂꯩ. ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯍꯌꯦꯡꯋꯥꯏ ꯅꯈꯣꯏꯅ ꯃꯤ ꯑꯃꯗꯒꯤ ꯄꯩꯁꯥ ꯈꯧꯖꯥꯎ ꯄꯤꯔꯒ ꯂꯩꯒꯦ ꯍꯥꯏꯔꯒꯁꯨ ꯀꯔꯤꯁꯨ ꯐꯪꯉꯔꯣꯏ. ꯁꯅꯥ ꯂꯨꯄꯥꯗꯒꯤꯁꯨ ꯍꯦꯟꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯑꯔꯨꯕ ꯄꯣꯠꯁꯛ ꯉꯥꯛꯇꯅꯤ. ꯂꯦꯡꯕ ꯊꯤꯟꯕ ꯄꯥꯠꯄ ꯇꯪꯕ ꯂꯥꯏꯔꯝ ꯇꯤꯜꯂꯝ ꯃꯥꯌꯣꯛꯅꯕ ꯃꯤꯒꯤ ꯃꯤꯅꯨ ꯃꯍꯩ ꯄꯣꯠꯁꯦꯝ ꯉꯥꯛꯊꯣꯛꯅꯕ ꯄꯨꯝꯅꯃꯛꯁꯤ ꯏꯄꯥꯅ ꯆꯦ ꯑꯃꯗ ꯐꯖꯅ ꯏꯔꯒ ꯊꯅꯝꯃꯕꯅꯤ. ꯃꯁꯤ ꯅꯈꯣꯏꯅ ꯇꯟꯗ꯭ꯔꯕꯗꯤ ꯇꯨꯝꯃꯝꯗꯥꯏ ꯈꯨꯗꯤꯡ ꯅꯨꯃꯤꯠ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯄꯥꯔꯒ ꯁꯥꯟꯅꯧ. ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕꯅꯤ ꯆꯤꯟꯗ ꯄꯨꯍꯧ. ꯄꯨꯝꯅꯃꯛꯁꯤꯕꯨ ꯅꯈꯣꯏꯅ ꯍꯦꯛ ꯈꯪꯈ꯭ꯔꯕꯗꯤ ꯃꯥꯏꯕ ꯑꯣꯏꯗ꯭ꯔꯒꯁꯨ ꯌꯥꯏ. ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝꯗ ꯃꯤꯅꯦ ꯎꯗ꯭ꯔꯕꯁꯨ ꯌꯥꯏ. ꯅꯁꯥ ꯅꯁꯥꯅ ꯌꯨꯝꯒꯤ ꯑꯣꯏꯕ ꯃꯊꯧ ꯑꯃ ꯇꯥꯔꯛꯄꯗ ꯂꯣꯏꯅ ꯄꯥꯡꯊꯣꯛꯆꯕ ꯉꯝꯃꯗꯕꯅꯤ. ꯃꯁꯤ ꯅꯪꯅ ꯑꯍꯟ ꯑꯣꯏꯕꯅꯤꯅ ꯈꯪꯖꯜꯂꯧ. ꯋꯥꯍꯩ ꯑꯣꯏꯅꯁꯨ ꯃꯈꯥ ꯇꯥꯕ ꯅꯅꯥꯎꯁꯤꯡꯗꯁꯨ ꯃꯔꯛ ꯃꯔꯛꯇ ꯇꯥꯛꯄꯤ ꯇꯝꯕꯤꯌꯨ. ꯏꯆꯥꯅꯨꯄꯥ ꯚꯒꯕꯥꯟꯗꯤ ꯅꯪꯅ ꯇꯥꯎꯔꯒꯁꯨ ꯃꯥꯅ ꯂꯧꯔꯔꯣꯏ. ꯃꯁꯥꯗ ꯈꯔ ꯈꯖꯤꯛꯇꯤ ꯈꯪꯖꯍꯧꯔꯕꯅꯤ. ꯃꯁꯤꯅꯤ ꯏꯄꯥꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯝꯒꯗꯕ. ꯑꯁꯨꯝꯅ ꯗꯗꯥ ꯑꯍꯜ ꯑꯁꯤꯗ ꯑꯔꯨ ꯑꯔꯨꯕ ꯋꯥꯍꯩꯁꯤꯡ ꯕꯕꯥꯅ ꯂꯣꯏꯅ ꯁꯤꯟꯅꯔꯝꯃꯤ. ꯑꯗꯨꯒ ꯕꯕꯥꯁꯦ ꯑꯉꯛꯄ ꯑꯃꯅ ꯃꯥ ꯃꯁꯥꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯂꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯃꯁꯤꯡꯁꯦ ꯆꯞ ꯆꯥꯅ ꯈꯪꯖꯕꯒꯤ ꯃꯑꯣꯡꯗ ꯃꯤ ꯑꯃꯅ ꯁꯤꯔꯒ ꯆꯪꯒꯗꯕ ꯃꯊꯧ ꯇꯥꯕ ꯄꯣꯠꯂꯝꯁꯤng ꯑꯗꯨ ꯗꯗꯥꯗ ꯃꯥꯡꯖꯧꯅꯅ ꯂꯣꯏꯅ ꯊꯤꯗꯣꯛꯍꯜꯂꯒ ꯕꯕꯥꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯊꯝꯍꯜꯂꯝꯃꯤ. ꯑꯗꯨꯒ ꯕꯕꯥꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ. ꯕꯕꯥꯅ ꯆꯠꯈꯤꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯠꯇ ꯀꯞꯇꯕ ꯌꯥꯎꯅꯔꯝꯗꯦ. ꯃꯔꯝꯗꯤ ꯕꯕꯥꯁꯤ ꯃꯥꯏꯕ ꯑꯣꯏꯖꯔꯒꯁꯨ ꯃꯤꯒꯤ ꯀꯥꯏꯅꯕ ꯃꯥꯡ ꯇꯥꯛꯅꯕ ꯑꯃꯠꯇ ꯇꯧꯔꯝꯗꯦ. ꯑꯗꯨꯒ ꯑꯉꯛꯄ ꯑꯃꯅ ꯃꯤꯒꯤꯗ ꯏꯃꯨꯡ ꯑꯃꯗ ꯃꯥꯏꯕ ꯑꯣꯏꯔꯝꯕ ꯑꯃ ꯂꯩꯈꯤꯗꯕꯗ ꯏꯃꯨꯡ ꯑꯗꯨ ꯇꯝꯅꯩ ꯀꯤꯖꯩ ꯍꯥꯏꯅꯕꯗꯨ
ꯑꯩꯈꯣꯏꯒꯤꯗꯤ ꯕꯕꯥꯅ ꯀꯔꯤ ꯇꯧꯕꯤꯔꯝꯕꯅꯣ ꯈꯪꯗꯦ꯫ ꯕꯕꯥ ꯂꯩꯈꯤꯗꯕꯗꯨꯗ ꯑꯩꯈꯣꯏꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯍꯜꯂꯝꯗꯦ꯫ ꯏꯃꯨꯡꯗ ꯇꯝꯅꯕ ꯀꯥꯏꯗꯣ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯕꯥꯒꯤ ꯁꯣꯔꯥꯠ ꯐꯤꯔꯣꯏ ꯁꯣꯟꯈ꯭ꯔꯕ ꯃꯇꯨꯡ ꯇꯥꯃꯣ ꯌꯥꯏꯁꯦ ꯅꯨꯄꯤ ꯑꯃꯨꯛ ꯊꯤꯕꯤꯔꯝꯃꯤ ꯇꯥꯃꯣꯆꯧꯅ꯫ ꯇꯥꯃꯣ ꯌꯥꯏꯗꯣ ꯅꯨꯄꯤ ꯍꯦꯛ ꯊꯤꯈꯤꯕꯗꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯃꯥꯅ ꯏꯁꯧ ꯂꯥꯡꯕꯁꯤꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ꯫ ꯃꯥꯒꯤ ꯂꯧꯐꯝ ꯁꯔꯨꯛꯐꯥꯎ ꯌꯣꯟꯗꯅ ꯖꯨꯋꯥꯔꯗ ꯂꯣꯏꯅ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯐꯥꯎ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯉꯩ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯇꯥꯃꯣꯆꯧꯅꯁꯨ ꯉꯥꯡꯕ ꯌꯥꯕ ꯆꯩꯕ ꯌꯥꯕ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯇꯧꯔꯕꯁꯨ ꯈꯟꯅꯕꯗ ꯑꯗꯨꯝ ꯃꯇꯥꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯇꯥꯃꯣ ꯌꯥꯏꯅ ꯗꯗꯥ ꯈ꯭ꯋꯥꯏ ꯑꯍꯟꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯕꯥꯅ ꯊꯅꯝꯕ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯁꯤꯟꯅꯔꯛꯎ꯫ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯏꯁꯜꯂꯒ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯑꯩꯒꯤ ꯑꯣꯏꯒꯗꯕ ꯄꯣꯠꯅꯤ ꯃꯗꯨ꯫ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯅꯤ ꯃꯗꯨ꯫ ꯑꯩ ꯕꯕꯥꯒꯤ ꯃꯍꯨꯠ ꯃꯔꯦꯟ ꯁꯤꯜꯍꯧꯔꯒꯦ ꯍꯥꯏꯗꯅ ꯇꯥꯃꯣꯆꯧꯗ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯃꯣꯆꯧꯅꯁꯨ ꯄꯣꯠꯁꯛ ꯑꯗꯨ ꯄꯥꯏꯁꯜꯂꯒ ꯊꯝꯃꯤ ꯍꯥꯏꯕꯁꯤ ꯇꯥꯃꯣ ꯌꯥꯏꯅꯁꯨ ꯈꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯇꯥꯃꯣꯆꯧꯅ ꯇꯥꯃꯣ ꯌꯥꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯗꯨꯒꯤ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯑꯩ ꯄꯥꯏꯗꯦ꯫ ꯕꯕꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯒ ꯑꯗꯨꯝ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ꯫ ꯅꯪ ꯃꯗꯨ ꯍꯪꯉꯛꯑꯅꯨ, ꯀꯨꯏꯔꯦ ꯃꯥꯡꯈꯤꯕ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯃꯣ ꯌꯥꯏꯅ ꯑꯃꯨꯛ, ꯇꯥꯆꯧ ꯃꯗꯨ ꯄꯤꯔꯛꯑꯣ, ꯅꯅꯥꯎꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤꯁꯤꯅꯤ꯫ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯒꯦ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯕꯨ ꯑꯩꯅ ꯀꯩꯗꯧꯗꯣꯏꯅꯣ, ꯍꯥꯏꯗꯤ ꯌꯣꯜꯂꯒ ꯆꯥꯕꯁꯨ ꯌꯥꯕ ꯅꯠꯇꯕꯗꯨꯕꯨ ꯉꯁꯤ ꯍꯌꯦꯡ ꯑꯁꯤꯗ ꯄꯤꯊꯣꯛꯄꯤꯔꯛꯎ, ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯕꯦꯔꯥ ꯀꯥꯖꯔꯛꯁꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯇꯥꯃꯣ ꯌꯥꯏꯅ ꯕꯕꯥꯅ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯇꯔꯪ ꯎꯄꯨ ꯃꯆꯥꯗꯨ ꯄꯤꯌꯨ ꯇꯛꯇꯅ ꯇꯥꯃꯣꯆꯧꯒ ꯑꯗꯨꯝ ꯇꯠꯇꯅ ꯈꯟꯅꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯇꯥꯃꯣꯆꯧꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯔꯦ ꯄꯤꯊꯣꯛꯈ꯭ꯔꯣ, ꯄꯩꯁꯥ ꯌꯥꯎꯕ ꯇꯔꯪ ꯎꯄꯨꯁꯨ ꯅꯠꯇꯦ, ꯀꯣꯛ ꯄꯤꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯅ ꯇꯥꯃꯣꯆꯧꯁꯨ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯤꯅꯤꯡꯗ ꯇꯥꯃꯣ ꯌꯥꯏꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯥꯡꯍꯜꯂꯣꯏ ꯍꯥꯏꯗꯅ ꯇꯥꯃꯣ ꯌꯥꯏꯗ ꯋꯥꯁꯛꯍꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯥꯏꯅ ꯕꯕꯥꯒꯤ ꯑꯔꯨꯕ ꯊꯥꯏꯅꯒꯤ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡ, ꯆꯦꯗ ꯏꯔꯝꯕ, ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯏꯔꯝꯕ ꯑꯔꯨꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯇꯥꯃꯣ ꯌꯥꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯀꯥꯏꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯃꯗ ꯕꯕꯥꯅ ꯕꯨꯠꯇꯒꯤ ꯄꯩꯁꯥ ꯄꯨꯕ ꯌꯥꯏ, ꯂꯥꯏ ꯁꯥꯟꯅꯕ ꯌꯥꯏ ꯍꯥꯏꯗꯅ ꯋꯥꯔꯤ ꯂꯤꯕꯤꯔꯝꯕꯗꯨ ꯇꯥꯃꯣ ꯌꯥꯏꯅ ꯑꯁꯦꯡꯕꯗ ꯑꯣꯏꯅ ꯆꯠꯊꯔꯛꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞ ꯑꯆꯧꯕ ꯑꯃ ꯍꯦꯛ ꯑꯣꯠꯄ ꯂꯣꯏꯈꯤꯕꯒ ꯇꯥꯃꯣ ꯌꯥꯏꯅ ꯃꯔꯨꯞ ꯐꯥꯎꯈ꯭ꯔꯤꯕ ꯃꯤꯗꯨ ꯀꯅꯥꯅꯣ ꯀꯔꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯅ ꯀꯨꯞꯅ ꯁꯦꯟꯅꯔꯒ ꯃꯤꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯕꯨꯠ ꯊꯥꯖꯤꯜꯂꯒ ꯄꯩꯁꯥ ꯍꯨꯍꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯥꯅ ꯅꯨꯡꯁꯤꯗꯕ ꯏꯃꯨꯡꯗꯅ ꯇꯥꯃꯣ ꯌꯥꯏꯅ ꯂꯥꯏ ꯇꯤꯟ ꯊꯥꯖꯟꯕ, ꯀꯤꯍꯟ ꯈꯪꯍꯟꯕ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯆꯠꯊꯔꯝꯃꯤ꯫ ꯂꯩꯀꯥꯏꯗꯁꯨ ꯑꯗꯨꯝꯅ ꯄꯩꯁꯥ ꯃꯥꯡꯕ ꯍꯧꯔꯛꯑꯦ꯫ ꯎꯄꯨꯗ ꯊꯝꯕ ꯄꯩꯁꯥꯕꯨ ꯀꯅꯥꯅ ꯂꯥꯛꯑꯒ ꯍꯨꯗꯣꯔꯤ? ꯃꯁꯤ ꯃꯤꯅ ꯆꯪꯉꯛꯄ ꯃꯥꯟꯗꯦ, ꯆꯤꯡꯅꯩ ꯂꯩꯀꯥꯏ ꯑꯁꯤꯗ ꯕꯨꯠ ꯁꯥꯟꯅꯕ ꯃꯤ ꯌꯥꯎꯔꯦ ꯍꯥꯏꯗꯅ ꯁꯨꯝ ꯆꯤꯕꯣꯟ ꯉꯥꯡꯅꯔꯛꯄꯗꯒꯤ ꯇꯥꯃꯣꯆꯧꯅ ꯄꯨꯝꯅꯃꯛꯇꯣ ꯈꯪꯕ ꯉꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯇꯥꯃꯣ ꯌꯥꯏꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯊꯦꯡꯉꯀꯥꯟ ꯏꯃꯨꯡꯒꯤ ꯃꯤ ꯇꯨꯝꯅ ꯍꯤꯡꯅꯈ꯭ꯔꯀꯥꯟꯗꯁꯨ ꯃꯤꯊꯤꯠ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯕ ꯁꯥꯎꯒꯨꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯑꯗꯨꯝ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯇꯥꯃꯣꯆꯧꯅ ꯇꯥꯃꯣ ꯌꯥꯏꯁꯦ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯗꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝ ꯑꯗꯥꯏꯗ ꯇꯥꯃꯣ ꯌꯥꯏꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕꯒ ꯇꯥꯃꯣꯆꯧꯅ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯏꯟꯅꯔꯝꯃꯤ꯫ ꯇꯥꯃꯣ ꯌꯥꯏꯁꯦ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩ, ꯃꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯥꯏꯗ ꯇꯨꯃꯤꯟꯅ ꯂꯦꯞꯄꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯁꯛ ꯎꯗꯕ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗ ꯇꯥꯃꯣ ꯌꯥꯏꯒꯤ ꯃꯃꯥꯡꯗ ꯄꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯊꯥꯗꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯃꯣ ꯌꯥꯏꯅ ꯇꯥꯞ ꯂꯥꯎꯅ ꯀꯨꯝꯈꯠꯂꯒ ꯁꯨꯝ ꯌꯨꯝꯂꯣꯝꯗ ꯍꯥꯊꯨ ꯆꯪꯉꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯥꯃꯣꯆꯧꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯥꯃꯣ ꯌꯥꯏꯗ, ꯚꯒꯕꯥꯟ, ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯅꯪ ꯀꯔꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯑꯗꯨꯒ ꯀꯩꯅꯣ ꯅꯪꯒꯤ ꯅꯈꯨꯠꯇ ꯄꯥꯏꯔꯤꯗꯨꯅ? ꯂꯣꯠꯈꯤꯅꯨꯅꯦ, ꯄꯨꯊꯣꯔꯛꯑꯣ ꯌꯦꯡꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯃꯣꯆꯧꯁꯨ ꯑꯗꯨꯝꯅ ꯇꯥꯃꯣ ꯌꯥꯏꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯔꯛꯑꯒ ꯍꯪꯉꯛꯄꯗꯨꯗ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠ ꯀꯣꯟꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯇꯥꯃꯣꯆꯧ, ꯍꯌꯦꯡꯈꯩꯗ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯏꯇꯨꯡꯗ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯤꯒꯅꯨ, ꯃꯁꯤ ꯇꯥꯆꯧꯒꯤ ꯐꯅꯕꯅꯤ꯫ ꯐꯠꯇ ꯅꯨꯡꯗ ꯊꯣꯔꯛꯑꯕꯗꯤ ꯑꯩꯒꯤ ꯗꯥꯏꯇ ꯄꯨꯕ ꯉꯝꯃꯣꯏ ꯍꯥꯏꯔꯛꯏ꯫ ꯇꯥꯃꯣꯆꯧꯅ ꯑꯃꯨꯛ, ꯑꯩꯗꯤ ꯀꯩꯗꯧꯗꯣꯔꯤꯕ ꯍꯥꯏꯔꯛꯑꯣꯅꯦ, ꯅꯪꯒꯤ ꯅꯇꯨꯡꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯏꯟꯅꯕꯁꯤ ꯑꯩ ꯀꯩꯗꯧꯗꯣꯔꯤꯒꯦ ꯍꯥꯏꯕꯅꯦ? ꯅꯠꯇ꯭ꯔꯒ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯅꯪꯅ ꯁꯥꯟꯅꯔꯤꯕ ꯚꯨꯠ ꯂꯥꯏ ꯃꯌꯥꯝꯗꯣ ꯑꯩꯅ ꯊꯦꯡꯅꯅꯤ ꯍꯥꯏꯔꯤꯔꯣ? ꯀꯗꯥꯏ ꯅꯪꯒꯤ ꯅꯇꯨꯡꯗ ꯂꯣꯠꯂꯤꯗꯣ ꯑꯩ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯇꯥꯃꯣꯆꯧꯅ ꯇꯥꯃꯣ ꯌꯥꯏꯒꯤ ꯃꯈꯨꯠꯇꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯌꯦꯡꯕꯗ ꯆꯥꯝꯃ ꯆꯞꯄꯤ ꯄꯩꯁꯥ ꯕꯟꯙꯜ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯇꯥꯃꯣꯆꯧꯗꯤ ꯄꯨꯡꯉꯛꯄꯨ ꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯥꯎꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯑꯁꯥꯏꯐꯥꯎ ꯊꯣꯛꯎꯕꯗ ꯄꯩꯁꯥ ꯕꯟꯗꯜ ꯑꯃ ꯈꯨꯜꯂꯒ ꯂꯥꯛꯑꯦꯅꯦ꯫ ꯍꯦ ꯍꯥꯏꯌꯨ, ꯅꯪ ꯁꯦꯡꯅ ꯈꯨꯝꯃꯨ, ꯍꯧꯖꯤꯛ ꯂꯩꯀꯥꯏꯁꯤꯗ ꯄꯩꯁꯥ ꯃꯥꯡꯉꯤ ꯍꯥꯏꯅꯔꯤꯕꯁꯤ ꯅꯪꯅ ꯕꯨꯠ ꯁꯥꯟꯅꯔꯒ ꯕꯨꯠꯇꯨꯗꯒꯤ ꯄꯩꯁా ꯍꯨꯟꯕ ꯅꯠꯇ꯭ꯔꯣ? ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯝꯕꯗꯨꯗꯤ ꯋꯥꯔꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅꯕ ꯁꯨꯝ ꯐꯥꯒꯤ ꯇꯧꯔꯒ ꯍꯥꯏꯔꯝꯕꯅꯦ꯫
ꯑꯗꯨ ꯅꯪꯅ ꯍꯧꯖꯤꯛ ꯃꯗꯨ ꯑꯁꯦꯡꯕꯗ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯑꯕ ꯅꯠꯇ꯭ꯔꯣ? ꯌꯦꯡꯉꯣ ꯑꯩꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯣ. ꯀꯔꯤꯒꯨꯝꯕ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯍꯦꯛ ꯈꯪꯉꯛꯑꯕ ꯑꯩꯗꯤ ꯅꯪꯗꯤ ꯏꯅꯥꯎꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯀꯟꯈꯠꯄꯒꯤ ꯋꯥ ꯂꯩꯇꯦ. ꯚꯒꯋꯥꯟ ꯅꯪꯅ ꯇꯧꯔꯤꯁꯤ ꯌꯥꯝꯅꯗꯤ ꯁꯣꯏꯔꯦꯀꯣ. ꯕꯕꯥꯅ ꯃꯇꯝ ꯑꯗꯨꯗ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯆꯔꯝꯕ ꯊꯕꯛ ꯊꯧꯋꯥꯏꯁꯤꯡ ꯑꯗꯨ ꯅꯪꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯌꯥꯝ ꯃꯃꯥꯡꯗ ꯕꯕꯥꯒꯤ ꯃꯤꯡꯆꯠ ꯊꯤꯍꯟꯗꯣꯔꯤ. ꯅꯪ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯅꯠꯇ꯭ꯔꯒꯁꯨ ꯏꯆꯝ ꯆꯝꯅ ꯕꯕꯥꯅ ꯃꯇꯝ ꯑꯗꯨꯗ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯉꯝꯕꯗꯨ ꯅꯪꯁꯨ ꯇꯧꯕ ꯌꯥꯏ. ꯑꯔꯥꯟꯕ ꯍꯤꯔꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯕꯒꯤ ꯃꯍꯨꯠ ꯅꯌꯥꯝꯕ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯋꯥꯔꯧꯏ. ꯃꯇꯝ ꯑꯃꯗ ꯕꯕꯥꯅ ꯍꯥꯏꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯁꯨꯝ ꯂꯥꯊꯣꯔꯛꯑꯦ. ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯏꯄꯥꯅꯤ ꯈꯟꯅ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯝꯕꯅꯤ. ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯈꯪꯉꯝꯃꯒꯗꯤ ꯎꯠ ꯑꯣꯟꯗ꯭ꯔꯤꯐꯥꯎ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯆꯔꯝꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ. ꯇꯥꯃꯣ ꯌꯥꯏꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ. ꯑꯁ ꯇꯥꯆꯧ, ꯑꯩ ꯇꯥꯆꯧꯅ ꯈꯜꯂꯤꯗꯣ ꯑꯩ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯗꯦꯃꯦ. ꯁꯤꯗꯤ ꯑꯩ ꯅꯨꯄꯤ 8 ꯍꯦꯂꯣꯏ ꯀꯥꯏꯗꯣ ꯑꯗꯨꯗꯒꯤ ꯄꯩꯁꯥꯁꯦ ꯄꯨꯔꯨꯕꯅꯤ. ꯑꯃꯨꯛ ꯊꯨꯅ ꯁꯤꯡꯗꯣꯛꯈꯤꯗꯣꯏꯅꯤ. ꯇꯥꯆꯧ, ꯍꯦꯂꯣꯏꯗꯒꯤ ꯄꯩꯁꯥ ꯄꯨꯕꯒꯥꯁꯦ ꯊꯧꯅꯥ ꯊꯤꯈ꯭ꯔꯖꯥꯠꯅꯤ. ꯌꯦꯡꯉꯨ ꯇꯥꯆꯧ, ꯇꯥꯆꯧꯅ ꯎꯖꯗꯕꯒꯤ ꯋꯥꯅꯤ. ꯍꯧꯖꯤꯛ ꯃꯈꯣꯏ 8ꯇꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯁꯤꯗ ꯂꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ. ꯑꯗꯨꯒ ꯇꯥꯆꯧꯒ ꯏꯕꯥꯅꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯃꯣꯏꯅ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯣ ꯀꯥꯏꯅ ꯍꯪꯉꯛꯏꯁꯤ ꯌꯦꯡꯉꯨ. ꯇꯥꯆꯧ, ꯅꯪ ꯃꯁꯤ ꯇꯥꯗ꯭ꯔꯣ ꯍꯥꯏꯗꯅ ꯇꯥꯃꯣ ꯌꯥꯏꯅ ꯇꯥꯆꯧꯗꯣ ꯑꯃꯨꯛ ꯑꯄꯪꯕ ꯁꯤꯔꯝꯃꯤ. ꯇꯥꯆꯧꯁꯨ ꯃꯥꯟꯅꯕ ꯇꯟꯗꯅ ꯋꯥ ꯑꯃꯇ ꯉꯥꯡꯉꯝꯗꯅ ꯇꯨꯃꯤꯟꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯛꯈꯤ. ꯃꯇꯧ ꯑꯁꯨꯝꯅ ꯇꯥꯃꯣ ꯌꯥꯏꯅ ꯂꯥꯏ ꯇꯤꯟ ꯚꯨꯠ ꯄ꯭ꯔꯦꯠ ꯁꯥꯟꯅꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯚꯨꯠ ꯊꯥꯖꯟ ꯄꯩꯁꯥ ꯃꯨꯟꯕ ꯂꯥꯛꯄ ꯇꯧꯍꯜꯂꯝꯃꯤ. ꯅꯣꯡꯃꯗꯤ ꯏꯃꯨꯡ ꯑꯗꯨꯅ ꯁꯨꯝꯆꯤꯠꯇ ꯀꯩꯅꯣ ꯂꯥꯏꯔꯣꯟ ꯇꯤꯟꯁꯣꯟ ꯈꯔ ꯁꯣꯜꯂꯒ ꯄꯩꯁꯥ ꯑꯗꯨ ꯚꯨꯠꯇꯨꯅ ꯁꯨꯝ ꯄꯨꯔꯒ ꯄꯥꯏꯕꯣꯏ ꯂꯥꯛꯄꯣꯏ ꯄꯩꯁꯥ ꯑꯗꯨ ꯄꯨꯈꯤꯕꯗꯨꯗ ꯁꯨꯝꯆꯤꯠꯇꯨꯅ ꯂꯥꯛꯇꯅ ꯍꯨꯜꯂꯛꯄꯗ ꯚꯨꯠ ꯑꯗꯨ ꯃꯥꯅ ꯄꯥꯏꯔꯝꯕ ꯄꯩꯁꯥ ꯑꯗꯨ ꯃꯈꯥꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯔꯝꯃꯤ. ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯇꯥꯃꯣ ꯌꯥꯏꯗꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯁꯦꯒꯂꯤ ꯁꯦꯒꯂꯤ ꯇꯧꯔꯒ ꯇꯨꯝꯕ ꯍꯧꯒꯠꯂꯛꯈꯤ. ꯑꯩꯅꯁꯨ ꯇꯥꯃꯣ ꯌꯥꯏꯗ ꯚꯨꯠꯇ ꯐꯨꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯅꯪꯉꯣꯟꯗ ꯐꯨꯔꯤꯔꯣ ꯍꯥꯏꯗꯅ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤ. ꯃꯗꯨꯗ ꯇꯥꯃꯣ ꯌꯥꯏꯁꯦ ꯁꯥꯎꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯝꯃꯒ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯁꯦꯒꯂꯤ ꯁꯦꯒꯂꯤ ꯆꯪꯈꯤ. ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯣ ꯇꯥꯃꯣꯆꯧꯁꯨ ꯇꯥꯍꯧꯔꯕ ꯃꯥꯜꯂꯤ. ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ. ꯅꯪ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯀꯅꯨ ꯏꯕꯨꯡꯉꯣ. ꯃꯤꯅ ꯇꯥꯈ꯭ꯔꯒ ꯐꯖꯗꯦ ꯍꯥꯏꯔꯛꯏ. ꯃꯗꯨꯗ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯑꯣꯡ ꯃꯔꯤꯜ ꯑꯃ ꯇꯥꯔꯛꯇꯕꯗꯒꯤ ꯃꯤꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯉꯥꯛꯊꯣꯛꯆꯅꯕ ꯇꯞꯅ ꯇꯞꯅ ꯍꯣꯠꯅꯕ ꯍꯧꯔꯝꯃꯤ. ꯑꯗꯨꯒ ꯇꯥꯃꯣ ꯌꯥꯏꯅꯅꯤ ꯍꯥꯏꯕꯁꯤꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯆꯤꯡꯅꯕ ꯌꯥꯎꯔꯝꯃꯤ. ꯑꯗꯨꯅ ꯇꯥꯃꯣꯆꯧꯗ ꯑꯣꯏꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ. ꯁꯨꯃꯥꯏꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯕꯤꯅꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ. ꯑꯗꯨꯅ ꯏꯕꯣꯆꯥꯎꯕꯅꯒꯤ ꯅꯅꯥꯎ ꯌꯥꯏꯃ ꯚꯒꯋꯥꯟꯗꯨ ꯃꯗꯨ ꯃꯤꯅ ꯃꯁꯛ ꯈꯪꯕ ꯍꯧꯔꯕꯅꯤꯀꯣ. ꯂꯩꯈꯤꯗꯕ ꯃꯥꯝꯃ ꯄꯤꯁꯛꯀꯤ ꯈꯜꯂꯒ ꯃꯌꯥꯝꯅ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ. ꯁꯨꯝ ꯃꯈꯥ ꯇꯥꯅ ꯅꯅꯥꯎꯗꯨꯅ ꯍꯦꯟꯖꯜꯂꯛꯑꯕꯗꯤ ꯑꯩꯈꯣꯏ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ ꯍꯥꯏꯔꯝꯃꯤ. ꯃꯗꯨꯗ ꯇꯥꯃꯣꯆꯧꯁꯨ ꯃꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯐꯅ ꯑꯆꯨꯝꯕ ꯑꯣꯏꯔꯒꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯕꯅꯤꯅ ꯀꯟꯈꯠꯇꯕ ꯌꯥꯗꯕꯅꯤꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯈꯣꯏ ꯚꯒꯋꯥꯟꯗ ꯆꯤꯡꯅꯔꯤꯔꯣ ꯃꯌꯥꯝꯅ? ꯂꯥꯏꯇꯤꯟ ꯁꯥꯟꯅꯕꯕꯨ ꯃꯤꯠꯅ ꯍꯦꯛ ꯎꯕꯁꯨ ꯅꯠꯇꯦ. ꯇꯧꯔꯝꯃꯤꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯁꯨ ꯃꯥ ꯃꯁꯥꯅ ꯌꯨꯝ ꯌꯨꯝꯗ ꯆꯪꯉꯒ ꯍꯦꯛꯇ ꯍꯨꯔꯝꯕꯁꯨ ꯅꯠꯇꯦ. ꯑꯗꯨꯗ ꯃꯤ ꯑꯃꯗ ꯍꯦꯛꯇ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯕꯗꯅꯥꯝ ꯇꯧꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯏꯅꯥꯎꯅꯨꯄꯥꯅꯤꯅ ꯇꯥꯕꯗ ꯈꯔ ꯅꯨꯡꯉꯥꯏꯖꯗꯦ. ꯑꯗꯨꯃꯥꯏꯅ ꯂꯥꯟꯅ ꯁꯟꯗꯣꯛꯄꯤꯒꯅꯨ. ꯏꯅꯥꯎ ꯚꯒꯋꯥꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯅꯤ ꯊꯥꯖꯗꯦ. ꯑꯁꯨꯝꯅ ꯇꯥꯃꯣꯆꯧꯅ ꯍꯥꯏꯔꯝꯃꯒ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯇꯨꯃꯤꯟꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤ. ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯥꯏꯁꯦ ꯏꯃꯨꯡꯗ ꯀꯧꯁꯜꯂꯒ ꯇꯞꯅ ꯉꯥꯡꯉꯝꯃꯤ. ꯑꯗꯨꯕꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯇꯥꯃꯣ ꯌꯥꯏꯗꯤ. ꯄꯩꯁꯥꯒꯁꯦ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯄꯥꯏꯈꯠꯂꯛꯇꯅ ꯃꯥꯒꯤ ꯆꯠꯈꯤꯕ ꯅꯨꯄꯤꯗꯨꯒꯁꯦ ꯑꯃꯨꯛ ꯀꯧꯁꯜꯂꯝꯃꯤ. ꯃꯁꯤꯗ ꯅꯠꯇꯅ ꯂꯧ ꯏꯪꯈꯣꯜꯒꯁꯦ ꯃꯊꯪ ꯃꯊꯪ ꯂꯦꯞꯄ ꯍꯧꯔꯛꯈꯤ. ꯐꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯕꯕꯥꯅ ꯑꯔꯣꯏꯕꯗ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯝꯕ ꯂꯩ. ꯃꯗꯨ ꯇꯥꯃꯣ ꯌꯥꯏꯗꯤ ꯀꯥꯎꯔꯕ ꯃꯥꯜꯂꯤ. ꯏꯃꯨꯡꯁꯤꯡ ꯑꯗꯨꯅ ꯊꯃꯣꯏ ꯁꯣꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯂꯥꯏꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯛꯑꯕꯗꯤ ꯑꯐꯕ ꯑꯣꯏꯗꯦ ꯍꯥꯏꯕꯗꯨ ꯇꯥꯃꯣ ꯌꯥꯏꯗ ꯀꯣꯟꯅ ꯇꯞꯅ ꯇꯞꯅ ꯆꯩꯊꯦꯡ ꯑꯗꯨ ꯐꯪꯕ ꯍꯧꯔꯛꯈꯤ. ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯥꯏꯁꯦ ꯃꯕꯨꯛ ꯈꯣꯏꯗꯧ ꯃꯄꯥꯗ ꯁꯨꯝ ꯃꯇꯨꯝ ꯑꯃ ꯄꯣꯡꯈꯠꯂꯛꯄꯗꯒꯤ ꯑꯔꯨꯕ ꯂꯩꯅꯥ ꯑꯃ ꯑꯣꯏꯔꯝꯃꯤ. ꯃꯗꯨ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯃꯥꯅ ꯍꯥꯟꯅ ꯇꯥꯜꯂꯨꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯂꯣꯏꯅ ꯆꯠꯈꯤ. ꯑꯗꯨꯒ ꯃꯥ ꯃꯁꯥꯁꯨ ꯀꯟꯕ ꯉꯝꯗꯅ ꯀꯦꯟꯁꯔꯒꯤ ꯂꯥꯁ ꯁ꯭ꯇꯦꯖꯇ ꯂꯩꯈꯤꯗꯦ. ꯇꯥꯃꯣ ꯌꯥꯏꯅ ꯍꯦꯛ ꯂꯩꯈꯤꯗꯕꯒ ꯇꯥꯃꯣꯆꯧꯅ ꯕꯕꯥꯅ ꯊꯅꯝꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯔꯨꯑꯣꯏꯕ ꯈꯔ ꯈꯟꯒꯠꯇꯨꯅ ꯊꯝꯍꯧꯔꯒ ꯑꯇꯩ ꯑꯇꯣꯞꯄꯁꯤꯡ ꯑꯗꯨꯅ ꯃꯩꯅ ꯇꯨꯝꯅ ꯂꯣꯏꯅ ꯊꯥꯗꯣꯛꯑꯝꯃꯤ. ꯋꯥꯔꯤꯁꯤ ꯃꯁꯤꯅꯁꯨ ꯂꯣꯏꯕꯗꯤ ꯅꯠꯇ꯭ꯔꯤ. ꯑꯗꯨꯕꯨ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯋꯥꯔꯤꯁꯤꯒꯤ ꯃꯈꯥ ꯑꯃꯨꯛ ꯏꯗꯨꯅ ꯍꯥꯞꯆꯔꯛꯈꯤꯒꯦ. ꯇꯥꯃꯣ ꯌꯥꯏꯅ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏ ꯇꯤꯟ ꯚꯨꯠꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯗꯕꯗꯒꯤ ꯏꯃꯨꯡ ꯑꯁꯤ ꯃꯊꯪꯒ ꯑꯣꯟꯕ ꯃꯈꯩ ꯋꯥꯕ ꯀꯤꯕ ꯃꯇꯥꯡ ꯑꯃꯁꯨ ꯌꯥꯎꯈꯤ.
ꯃꯗꯨ ꯇꯥꯃꯣꯆꯧꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯄꯥꯔꯒ ꯋꯥꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯋꯥꯔꯤꯗꯤ ꯌꯥꯝꯅ ꯂꯩꯔꯤ, ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯃꯨꯛ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯏꯕꯤꯔꯛꯇꯨꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯐꯨꯜ ꯔꯤꯑꯦꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯦ꯫